ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯆꯠꯂꯤꯕ ꯑꯉꯥꯎꯕ ꯃꯥꯟꯕ ꯆꯥꯛꯅꯤꯕꯁꯤ ꯄꯥꯝꯖꯅ ꯑꯣꯏꯕꯅ 시리의 눈빛 TV 까나 봐, 이 샤바지 오늘. 넌 와칸 누아이다, 넌 많이 떠보지 보게. 동안 잡기 아함 먹고 릭네 버시데. 남 티도 와라 했다. 너 수지 gas 거리 거기 매암도 와리 좀 먹다 먹겠다. 시 gas 1kg 망아. hai mayam nungai biribra haibazu hujikti hangba je matang chadra ta nungai tre loi khangna pone ba berani tawus punsigi haidi update kitang pijarake na tawbani ngasi video ji ko yam thi wa ra ta re ko as a manipuri ama oina kamai tok duno khangge tawus ado video ji haujingai ji like am tang toksan biro mo hana ko aina bu sifai odi la la dong ne do du film ne ba ado mayam ngasi video ji koi gi nauna yumba lambi da khongda ge khanjarak pakhang jing hai ta re ko na jing kan bi jing 시가 많이 내는 넘버 비디오네 할 때는 이제 저희가 거기는 윤발을 보통 이게 tech나게 해봐도 아주 섹슈얼지가 할 때래고 아주 비디오 좀 보면 연기요 어제 라이브 컨디션 이제 거기 아이나부 시파이 already 라라 다운해 좀 있다고 아이나부 PT라디 지 다운는 인터넷 튕전다나 거기는 되게 당도 라이타다 버저 좀 다울래랍네요 ଜ୍ଞාન તાદે તો કમાઈ હાજનો ખંગ દેતા કન્ફ્યુઝન સ્ટેટ તની લઈ છે ಅದಕ್ಕೆ ꯗꯨꯒ ꯑꯩ ꯅꯨꯄꯤꯁꯨ ꯃꯊꯥ ꯁꯥꯔꯦ ꯃꯥꯁꯨ ꯇꯧꯔꯤꯁꯦ ꯁꯥꯕ꯭ꯔꯥ ꯅꯪꯁꯨ ꯁꯥꯅ ꯑꯗꯨꯝ ꯆꯥꯏ ꯃꯥꯗꯤ ꯑꯗꯣ ꯉꯁꯤ ꯄꯨꯟꯅ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯇꯣꯉꯥꯟꯅ ꯇꯥꯊꯣꯔꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯥ ꯑꯩꯒꯤ ꯗꯥꯏꯇ ꯀꯌꯥꯝ ꯊꯤꯅ ꯆꯥꯎꯔꯛꯀꯦ ꯍꯥꯏꯕꯗꯣ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯔꯝꯗ ꯀꯃꯥꯏꯅ ꯇꯧꯔꯛꯏ ꯍꯥꯏꯕ ꯁꯤ ꯃꯇꯥꯡꯁꯦ ꯅꯧꯅ ꯂꯨꯍꯣꯡꯂꯛꯀꯗꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯗ ꯈꯤꯇꯪ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯗꯨꯅ ꯀꯤꯕꯗꯒꯤ ꯈꯤꯇꯪ ꯊꯦꯡꯊꯈꯤꯅꯤ ꯑꯗꯣ ꯊꯦꯡꯊꯔꯨꯅꯨ ꯍꯥꯏꯇꯥꯔꯦ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯀꯔꯤ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯕꯗ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕꯗꯨꯅꯦ ꯉꯁꯤ ꯎꯠꯆꯔꯛꯀꯗꯣꯏꯁꯦ ꯑꯩ ꯚꯤꯗꯤꯑꯣꯁꯤꯗ ꯄꯨꯟꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏꯅꯦ ꯍꯥꯏꯇꯥꯔꯦ 마지 ngасidi orange machu kobra hangapan machu kobra duda orange yam phajare ngасidi room manau buji nang ngan thoire ni tori okay course la makhan ana ma sole bature sani room ano bu honga mi yenge sole bature sa gam tro sa ay sole bature siong je pagi akoi manipuri bai ti visual je yam phajai tongan ba mo bai om ne ꯑꯩꯒꯤ ꯁꯛꯁꯤꯗꯤ ꯂꯣꯏꯔꯦꯍꯦ ꯅꯥꯔꯕꯅꯤꯅ ꯂꯣꯛ ꯊꯨꯡꯉꯕꯅꯤꯅ ꯊꯕꯛ ꯁꯨꯕꯗꯁꯨ ꯕꯦꯔꯥ ꯀꯥꯔꯦ bibi haubra ha 먼저 가지 저거 하우브라 하와 저희 동문남 하우 정문은 왜 따라 정문다 하우냐 하와야 юм 아마 십 tawbagi 아마 saksaबagi yang napi lei dai natrai ba 아마 sayang jato de ngasi di do pathian je ni pina thong de ngasi kai ba chen thong sa gi natra am to an da natra nga lei ba dai bodo nga sem ꯍꯣꯏ ꯁꯨ ꯈꯤꯇꯪ ꯑꯩꯅ ꯁꯤ ꯄꯗꯥ ꯅꯨꯡꯗꯥ ꯈꯔ ꯈꯥꯖꯜꯂꯦ ꯀꯩꯅꯣ ꯇꯧꯗꯦꯅ ꯑꯗꯨꯗꯨꯒ ꯏꯟꯖꯥꯡ ꯊꯣꯡꯉꯛꯑꯅꯤ ꯑꯩꯈꯣꯏ ꯕꯤꯕꯤꯅ ꯏꯟꯖꯥꯡ ꯊꯣꯡꯉꯅꯤ ꯑꯗꯨꯗꯨꯒ ꯑꯍꯥꯟꯕ ꯆꯥꯛꯀꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤꯁꯦ ꯀꯩꯅꯣ ꯁꯪꯒꯥꯕ ꯍꯥꯏꯕ ꯁꯪꯒꯥꯕ ꯑꯣꯏꯗꯣꯏꯕ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤꯍꯦ ꯇꯣꯉꯥꯟ ꯆꯥꯅꯤ ꯀꯩ ꯊꯥꯖꯄꯣꯠꯇꯦ ꯑꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯇꯣꯉꯥꯟ ꯆꯥꯔꯣꯏ ꯀꯩ ꯍꯥꯏꯔꯝꯃꯤꯅꯦ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛ ꯔꯨꯝꯗꯣ ꯄꯤꯛꯄꯅꯤꯅ ꯇꯣꯉꯥꯟ ꯆꯥꯗ ꯌꯥꯗꯅ ꯆꯥꯏꯁꯤꯅꯦ ꯃꯥꯁꯨ ꯋꯥꯔꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯄꯣꯠꯁꯦ ꯂꯩꯔꯨꯕꯒꯤ ꯍꯤꯞꯄꯒ ꯂꯩꯁꯤ ꯋꯥꯔꯕ ꯕꯤꯕꯤ ꯅꯪꯕ ꯍꯥ ꯅꯪ ꯆꯥꯛꯁꯦ ꯅꯪ ꯊꯣꯡ ꯍꯥꯏꯔꯣ ꯑꯩ ꯊꯣꯡꯕꯤꯔꯣ ꯍꯥꯏꯔꯣ ꯍꯣꯏ ꯇꯟꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩꯅ ꯊꯣꯡꯉꯁꯨ ꯌꯥꯏ ꯍꯩꯅꯗꯤ ꯄꯣꯠꯁꯤ ꯇꯟꯕ ꯑꯃꯗꯤ ꯌꯥꯎꯔꯦ ꯃꯥꯒꯤꯁꯤ ꯊꯣꯡꯉ ꯉꯁꯤꯗꯤ ꯑꯩꯁꯨ ꯋꯥꯔꯦ ꯉꯁꯤ ꯔꯨꯝ ꯍꯣꯡꯇꯣꯛ ꯇꯧꯕꯁꯤ ꯁꯦꯠꯇꯣꯛ ꯁꯦꯝꯖꯤꯟ ꯇꯧꯋꯦ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯅꯤꯅꯤ ꯁꯨꯖꯜꯂꯛꯑꯕꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯐꯣꯟ ꯌꯦꯡꯉ ꯈꯥꯡꯉꯤ ꯃꯥ ꯌꯨꯝ ꯑꯅꯧꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯍꯧꯖꯤꯛ ꯒ꯭ꯌꯥꯁ ꯂꯧꯔꯨꯕꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯗꯦꯜꯂꯤꯗ ꯂꯩꯕꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯗꯦꯜꯂꯤꯗ ꯂꯩꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯗꯤ ꯈꯪꯉꯝꯒꯅꯦꯕ ꯍꯧꯖꯤꯛ ꯒ꯭ꯌꯥꯁꯁꯦ ꯌꯥꯝ ꯐꯪꯗ꯭ꯔꯦ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦꯕ ꯒ꯭ꯌꯥꯁꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤ ꯍꯧꯖꯤꯛ ꯒ꯭ꯌꯥꯁ ꯂꯧꯔꯤꯕ ꯑꯩ ꯃꯌꯥꯝꯗ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯇꯝꯃꯛꯀꯦ ꯇꯧꯕꯅꯤ ꯁꯤ ꯒ꯭ꯌꯥꯁꯁꯦ ꯑꯩ ꯀꯤꯂꯣ 5 ꯀꯤꯂꯣ 3 ꯂꯧꯔꯛꯄꯅꯦꯕ ꯁꯤꯁꯦ ꯒ꯭ꯌꯥꯁꯁꯦ ꯁꯨꯃꯥꯏꯅ ꯄꯨꯔ ꯆꯠꯄꯗꯤ ꯌꯥꯗꯦꯕꯀꯣ ꯃꯣꯏꯁꯦ ꯂꯩꯇꯦꯅ ꯀꯩꯗꯧꯔꯤꯅꯣ ꯅꯨꯡꯒꯤ ꯑꯣꯏꯕ ꯊꯤꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦꯀꯣ ꯁꯤꯁꯦ ꯁꯤ ꯂꯧꯖꯔꯨꯕꯅꯤ ꯒ꯭ꯌꯥꯁꯁꯦ ꯑꯗꯣ ꯀꯤꯂꯣ 3 ꯂꯧꯔꯨꯕꯅꯦꯕꯀꯣ ꯀꯤꯂꯣ 3 ꯂꯧꯔꯨꯕꯁꯤꯗ ꯂꯨꯄꯥ 1,150 ꯇꯥꯏꯌꯦꯕ 1,150 ꯍꯥꯏꯗꯤ ꯂꯨꯄꯥ 350 ꯀꯤꯂꯣ ꯑꯃꯗ ꯑꯗꯣ ꯐꯨꯜꯗꯨꯁꯨ ꯐꯪꯗꯕꯒꯤ ꯃꯆꯥꯁꯦ ꯑꯣꯏꯅ ꯍꯥꯟꯕꯅꯦꯕ
ꯅꯣꯏ ꯁꯤꯗꯁꯨ ꯀꯣꯏꯊꯤ ꯊꯤꯕꯗꯁꯨ ꯁꯤꯒꯦ ꯇꯧꯋꯦ ꯑꯗꯣ ꯑꯗꯣ ꯉꯁꯤꯒꯤ ꯗꯥꯎ ꯌꯥꯗꯕꯩ ꯆꯥꯡꯁꯦ ꯑꯗꯨ ꯒ꯭ꯌꯥꯁꯁꯦ ꯂꯩꯇ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯃꯄꯥꯟ ꯑꯗꯨꯝ ꯆꯥꯔꯒꯦ ꯇꯧꯕꯅꯦꯕ ꯉꯥꯁꯦ ꯂꯩꯁꯜꯂꯨꯔꯕ ꯉꯁꯥꯏ ꯉꯥ ꯂꯩꯕꯗꯣ ꯃꯥꯅ ꯋꯥꯅ ꯉꯁꯥꯏ ꯁꯦꯝꯕꯗꯣ ꯑꯗꯨꯗꯣ ꯅꯨꯡꯉꯥꯏꯇꯕ ꯉꯥ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦꯕꯀꯣ ꯑꯗꯩꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯟ ꯑꯅꯧꯕꯒꯤ ꯀꯔꯤꯕ ꯉꯁꯥꯏꯗꯣ ꯀꯔꯤꯕ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯑꯍꯥꯟꯕ ꯀꯣꯜ ꯂꯤꯛꯅꯦꯕ ꯁꯤꯗꯤ ꯁꯤ ꯂꯩ ꯃꯌꯥꯝꯁꯦ ꯑꯍꯥꯟꯕ ꯂꯩꯕ ꯉꯥꯛꯇꯅꯦ ꯑꯗꯒꯤ ꯗꯥꯎ ꯌꯥꯗꯕꯩ ꯆꯥꯡ ꯁꯤ ꯕꯂꯞꯇꯨꯁꯨ ꯁꯤꯒꯤ ꯑꯩꯒꯤ ꯂꯥꯏꯠꯅꯤ ꯁꯤꯗꯤ ꯂꯥꯏꯠꯀꯤ ꯕꯂꯞꯇꯨꯁꯨ ꯁꯤꯁꯨ ꯃꯇ꯭ꯔꯣꯛꯇꯣ ꯀꯦꯜꯍꯧꯔꯦꯅ ꯑꯃꯨꯛ ꯁꯦꯝꯕ ꯆꯠꯈ꯭ꯔꯦ ꯉꯁꯤ ꯂꯣꯏ ꯂꯩꯕꯅꯦ ꯁꯤꯁꯦ ꯁꯤ ꯂꯩꯔꯦ ꯌꯨꯝꯕꯥꯟ ꯑꯅꯧꯕꯒꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤ ꯗꯦꯜꯂꯤ ꯂꯩꯕꯁꯦ ꯒ꯭ꯌꯥꯁꯇꯩ ꯀꯩꯗꯒꯤ ꯁꯤꯅꯤ ꯄꯣꯠꯁꯦ ꯂꯥꯏꯐꯀꯤ ꯑꯞꯗꯦꯠꯁꯤꯗꯤ ꯊꯤꯅ ꯃꯊꯥ ꯁꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯈꯔ ꯁꯞꯄꯣꯔꯠ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏ ꯗꯗꯥ ꯍꯣꯏꯗꯤ ꯀꯩꯅꯣ ꯆꯠꯈ꯭ꯔꯦ ꯈꯪꯗꯦ ꯄꯨꯟꯁꯤꯁꯤꯗꯤ ꯑꯟꯄ꯭ꯔꯤꯗꯤꯛꯇꯦꯕꯜ ꯑꯣꯏꯀꯣ ꯂꯥꯏꯐꯁꯦ ꯅꯠꯇ꯭ꯔ ꯆꯨꯝꯗꯕ꯭ꯔꯥ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯅꯪ ꯀꯃꯥꯏꯅ ꯇꯧꯕꯁꯤꯕꯣ ꯕꯦꯕꯦ ꯀꯩꯝ ꯈꯟꯗꯕ꯭ꯔꯥ ꯍꯣꯏ ꯇꯧꯗ ꯌꯥꯗ꯭ꯔꯕꯅꯦꯕ ꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯃꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯊꯣꯡꯕ ꯍꯧꯔꯣ ꯀꯩꯅꯣ ꯍꯧꯖꯤꯛ ꯁꯤ ꯁꯦꯠꯇꯣꯛꯀꯦ ꯍꯥꯏꯔ ꯑꯣꯀꯦ ꯕꯦꯕꯤ ꯁꯦꯠꯂꯨꯅꯨ ꯑꯍꯟꯕꯅꯤ ꯎꯠꯁꯤ ꯀꯩꯗꯧꯔꯒꯦ ꯁꯦꯠꯂꯨ ꯑꯍꯟꯕꯅꯤ ꯎꯠꯁꯤ ꯂꯪꯉꯤꯍꯦ ꯉꯍꯥꯟꯈꯩꯒꯤ ꯉꯥꯡꯁꯪ ꯉꯥꯡꯕꯗꯣ ꯇꯧꯕꯗꯨꯕꯨꯗꯤ ꯑꯗꯨꯕꯨ ꯂꯪꯗꯤ ꯂꯪꯉꯤ ꯄꯩꯁꯥꯁꯨ ꯌꯥꯝ ꯂꯪꯉꯤ ꯑꯗꯨꯅꯤ ꯑꯩ ꯇꯧꯒꯦ ꯌꯥꯔꯦ ꯑꯣꯀꯦ ꯇꯥꯔꯦ ꯍꯧ ꯇꯧꯕ ꯌꯥꯎꯕꯅꯦ ꯕꯦꯁꯇꯤ ꯗꯦꯁꯤꯖꯟ ꯀꯃꯥꯏꯅ ꯇꯧꯒꯦ ꯋꯥꯈꯟꯁꯤꯕꯣ ꯆꯥꯛ ꯊꯣꯡꯕꯁꯤꯕꯣ ꯄꯥꯡꯗ ꯍꯪꯗꯦ ꯀꯣꯛꯁꯤ ꯑꯣꯀꯦ ꯕꯦꯕꯤ ꯚꯦꯔꯤ ꯅꯥꯏꯁ ꯄꯥꯈꯪ ꯊꯥꯡꯉꯤ ꯀꯣꯛꯁꯤ ꯁꯤ ꯁꯦꯝ ꯁꯥ ꯌꯥꯔꯁꯤ ꯀꯣꯟ ꯑꯍꯟꯕ ꯉꯥꯛꯇꯅꯦ ꯁꯤ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯌꯦꯡꯒꯤ ꯉꯥ ꯉꯧꯔꯤꯕ ꯉꯥꯁꯦ ꯚꯥꯏ ꯁꯥ ꯈꯤꯇꯪ ꯋꯥꯠꯂꯤ ꯇꯧꯅ ꯋꯥꯠꯂꯤꯕ ꯈꯥꯡꯁꯤꯁꯨ ꯀꯔꯝꯕ ꯈꯥꯡ ꯑꯩꯈꯣꯏꯅ ꯂꯧꯔꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯀꯥꯁꯜꯂꯒꯨꯝ ꯑꯍꯟꯕ ꯑꯣꯏꯕ ꯖꯥꯠꯂꯥ ꯑꯍꯟꯕꯁꯤ ꯐꯠꯂꯝꯗ꯭ꯔꯦ ꯑꯩꯗꯣ ꯑꯣ ꯚꯦꯔꯤ ꯅꯥꯏꯁ ꯃꯣꯔꯣꯛ ꯁꯦꯝꯕ ꯃꯣꯔꯣꯛ ꯃꯦꯠꯄ ꯅꯩꯔꯦ ꯃꯣꯔꯣꯛ ꯁꯦꯝꯕꯐꯥꯎꯗꯤ ꯍꯩꯔꯦ ꯅꯪ ꯉꯥ ꯊꯣꯡꯗ ꯄꯨꯊꯣꯔꯛꯑꯣ ꯆꯥꯅꯤꯡꯉꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠꯅꯦꯍꯦ ꯉꯁꯤꯁꯤꯗꯤ ꯅꯪ ꯂꯝ ꯍꯦꯟꯒꯅꯨ ꯍꯩ ꯑꯝꯇ ꯌꯦꯡꯉꯨꯗꯅ ꯏꯟꯖꯥꯡ ꯂꯣꯏꯔꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯗꯨꯝ ꯍꯥꯞꯄꯛꯇꯣꯏꯔꯣ ꯍꯥꯞꯇꯣꯔꯣ ꯉꯥ ꯊꯣꯡꯕꯗꯤ ꯐꯖꯔꯦ ꯄꯣꯁꯇꯥꯔ ꯍꯩꯕꯨꯗꯤ ꯍꯩꯕꯅꯤ ꯃꯥꯅꯤ ꯉꯥ ꯊꯣꯡꯕ ꯑꯇꯩꯗꯤ ꯈꯪꯗꯦ ꯀꯅꯥ ꯇꯝꯕꯤꯔꯛꯀꯦ ꯅꯪ ꯉꯥ ꯊꯣꯡꯕ ꯍꯥ ꯅꯊꯟ ꯇꯝꯃꯦ ꯃꯥꯗꯤ ꯈꯔ ꯏꯀꯥꯏꯖꯒꯟꯕꯅꯦ ꯑꯩ ꯅꯨꯄꯤꯁꯦ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯈꯪꯉꯦ ꯉꯥ ꯊꯣꯡꯕꯁꯦ ꯑꯗꯨꯝ ꯃꯩ ꯇꯥꯔꯦ ꯌꯨꯝꯕꯥꯟ ꯑꯅꯧꯕ ꯆꯥꯛ ꯃꯊꯦꯜ ꯑꯃ ꯆꯥꯊꯣꯛꯑꯁꯤ ꯆꯥꯛ ꯊꯤꯔꯛꯑꯣ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯆꯥꯛ ꯆꯥꯒꯦ ꯀꯤꯡ ꯆꯥꯛ ꯌꯥꯔꯅꯤ ꯆꯥꯛ ꯌꯥꯝ ꯊꯤꯔꯨꯔꯅꯨ ꯅꯪꯗꯤ ꯁꯪꯒꯣꯝ ꯇꯣꯠꯂ ꯆꯥꯔꯣ ꯏꯟꯁꯥꯡ ꯈꯔ ꯆꯥꯔꯒ ꯅꯠꯇ꯭ꯔꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪꯕꯣ ꯍꯥ ꯀꯩꯗꯧꯔꯤꯅꯣ ꯃꯃꯩ ꯍꯥꯞꯄꯣ ꯏꯆꯥ ꯑꯆꯧꯕꯒꯤ ꯈꯥꯛꯄꯤꯌꯨ ꯏꯟꯖꯥꯡ ꯍꯌꯦꯡ ꯑꯌꯨꯛ ꯆꯥꯅꯕ ꯏꯌꯥꯝꯕꯗꯣ ꯑꯩꯅ ꯐꯣꯟ ꯇꯧꯖꯕꯅꯤ ꯏꯟꯖꯥꯡ ꯉꯥ ꯊꯤꯜꯂꯛꯎꯔꯅ ꯆꯥꯔꯣꯏ ꯌꯦꯟ ꯊꯣꯡ ꯆꯥꯔꯦ ꯁꯦꯝ ꯂꯣꯏꯔꯕꯣ ꯑꯩ ꯆꯪꯉꯛ ꯌꯥꯔꯕ꯭ꯔꯣ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯁꯤꯅꯦ ꯅꯨꯄꯤ ꯊꯤꯕꯤ ꯀꯥꯟꯅꯕ ꯍꯥꯏꯁꯤ ꯁꯦꯕꯥꯁꯤ ꯑꯃꯨꯛ ꯑꯩꯅꯁꯨ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯂꯥꯛꯑꯣꯗꯅ ꯑꯩ ꯍꯧꯔꯣꯔꯣ ꯉꯥꯏꯕꯤꯒꯦꯗꯅ ꯑꯗꯨꯐꯥꯎꯗꯤ ꯑꯩꯁꯨ ꯃꯤꯅꯨꯡꯁꯤ ꯌꯥꯎꯍꯟꯗꯕ ꯃꯥꯟꯗ꯭ꯔꯥ ꯂꯥꯛꯑꯣ ꯏꯟꯖꯥꯡꯁꯦ ꯍꯥꯎꯔꯣ ꯂꯥꯛꯑꯣ ꯑꯩꯅ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯩ ꯅꯨꯄꯤꯅ ꯊꯣꯡꯕꯁꯤ ꯀꯥꯡꯁꯦ ꯄꯥꯏꯁꯜꯂꯦ ꯇꯧꯔꯤꯁꯤ ꯉꯥꯏꯈꯣ ꯆꯥꯛ ꯆꯥꯔꯣ ꯑꯗꯨꯒ ꯊꯥꯔꯁꯦ ꯃꯍꯥꯎ ꯑꯝꯇ ꯌꯦꯡꯉꯛꯀꯦ ꯃꯥꯁꯤ ꯃꯨꯛꯕꯥꯡ ꯌꯥꯎ ꯌꯥꯗ ꯂꯩꯔꯦ ꯍꯥꯎꯋꯦ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯆꯦꯟꯖꯦꯕꯜ ꯑꯣꯏꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯉꯥꯜꯂꯒ ꯏꯁꯤꯡ ꯂꯩꯔꯝꯗ꯭ꯔꯕꯀꯣ ꯏꯁꯤꯡ ꯑꯃꯨꯛ ꯂꯧꯔꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯕꯣꯇꯜ ꯑꯃꯃꯝꯁꯤꯗ
ꯑꯩꯒꯤ ꯕꯣꯇꯜ ꯄꯨꯔꯛꯄꯗꯨ ꯕꯣꯇꯜꯗꯨꯗ ꯏꯁꯤꯡꯁꯦ ꯆꯦꯟꯖ ꯇꯧꯗꯣꯏꯅꯦꯕ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯒꯜꯁꯤ ꯑꯩꯗ ꯍꯥꯡꯇꯣꯛꯑꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯩꯒꯤ ꯕꯣꯇꯜ ꯑꯍꯥꯡꯕꯗꯨ ꯄꯨꯗꯣꯏꯅꯦꯕ Ngamdraba? ꯁꯤꯗꯤ ꯗꯦꯜꯂꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄꯁꯤꯗꯤ ꯂꯣꯏꯔꯦ ꯔꯝ ꯍꯨꯔꯨꯝ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯆꯠꯂꯤꯕ ꯑꯉꯥꯎꯕ ꯃꯥꯟꯕ ꯆꯥꯛꯅꯤꯕꯁꯤ ꯄꯥꯝꯖꯅ ꯑꯣꯏꯕꯅ ꯂꯥꯏꯐꯁꯤ ꯌꯨꯝ ꯄꯥꯟ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯝ ꯂꯥꯏꯔꯕ ꯃꯍꯥꯛ ꯂꯥꯏꯔꯕ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯆꯠꯂꯤꯕ ꯑꯉꯥꯎꯕ ꯃꯥꯟꯕ ꯆꯥꯛꯅꯤꯕꯁꯤ ꯄꯥꯝꯖꯅ ꯑꯣꯏꯕꯅ